Khadijagi lalonetiki damak sam chatnabagi thorang torami maduda Muhammad sallallahu alaihi wasallam ju yaurami mahaka loinana Khadijagi gulam misrasu loinarami mahaki chacha khudingmakna mahakpu thindokpa laklami Abu Talib na mamang tharami makoina thindorakpada nungsina hari ho mapu mahaki khongchat asi berkat lehanbiu awa ana khudingmaktagi kaibiu aduga asoi angam yautana amuka halanbirau misrada suwasinarami yengu aikhoigi Muhammad sallallahu alaihi wasallam asibu section senabiu khudongthiba amata thoktanaba hotnabiu langpai chatpasing adu khongsan kerami lambida amuka hanna Muhammad sallallahu alaihi wasallam na pot khudingmak uba phanglami magna hana chatpada ukhibasing adu asum chatpaduna makoi sam yorami aduga mafam adugi busra sarda thunglami khongchat aduda chatminariba khudingmak amaga awa nungai khudingmakta mateng pangnarami maksu makoi mayam dugi manungda khongchat adugi marup amadi barkat leiba ama oirami Khadijagi gulamgi matangdadi ang lutrabasu yare maramdi mana tawkibasing adudi mahakasi Muhammad sallallahu alaihi wasallam gi gulam amagumna tawki magna Muhammad sallallahu alaihi wasallam bu yamna nungsina tawrami mafam khudingmakta magi section thorang lorami Muhammad sallallahu alaihi wasallam na haiba wa khudingmak illami magna lalonitiki damak purakhiba poching adu mai pakna paktokirami yamna haisingba matam kuina lalolitik tawraklaba mi amagumna kanagumba amada pot ama yonbada yamna fajaba mongda thamoi sengna kanagumba amaga longthok losin tawbada yamna minungsi chenbaga loinana thabak khudingmak pangthoklami halakpa matamda Khadijana harakhiba pamba poching amasung mana pamba singpor o haina harakhibasing khudingmak puraklami lalol itikki chinkraba talak aduda maki charang naraba wakhaladu kauthokrabra kauthokte matam hek phangbaga naitum phamduna wakhal khantarami magna ubada mioi basing tongan ba kanglup naina leiburami makoigi dharma tongan lami makoigi hauna lonchat tongalami magna masi khuding makse mahaki wakhalda olami madudi kanana chumlibno kanana lalibno ungja kaya phamlaga masida khantarami makoina chatpada makoigi pothafam amalerami mafam adudagi ithap taptana achobu upambi amalerami magi khongchat amada nomadi hariba upambi adugi makhada phamlami misrana mahaki atopa thabak kharada ho anduna lerami mafam adudagi inak nangna church amalerami madudagi lamboba ama thoraklami aduga misragi manakta laklami masi nastar kauba lamboiba duni misragi mafam asida chahi khudingi lalonitiki damak laklami maramaduna nastarna misrabu masakhanglammi aduga hari misra nanga loinar gliba sikanano misrana kumlami kureski pakang amani makhoigi mapa mapu asi khana kaba bu senabani lamboiba aduna amka harami nangna mahak asiga loinaba asida kari uba phangi misrana kumlami achumba chatpa tel sengba lunan jaba tapchaba amasung phajaba lamchatni aduga khanthaba pungning lupchaba taibhampal asibu munna yengjabani nastarna yamna khangingna hanglei hayu magi mamit karam tawi misrana kumlami khara pakhatna aduga hari magi mamit mui amasung lawi angobagi sarukta angangbana kosilli mithakki pa mui amasung kui pungi aduga kharadi chawi maduna mitpu phajalli nastar naharami hujik nahaki nanakta lam laga thiram libani hari misra masigi pakhang upambi asigi makhada phamli basida yauriba magunching asina takpadi mahak asi aroiba nabi orapi yai nastar
Muhammad sallallahu alaihi wasallam gi manakta laklami aduga mahaki kanglupta leiba tongan ba dharma sing adugi matang da hanglami mahakna masigi matang da Muhammad sallallahu alaihi wasallam gi kari wal lep pano haibadu khangba pamlami aduga mahaki thamoida hairiba dharma sing asigi kari thak lei aduga kayam yamna ijat tawbage haibaduni mahakna hairiba sing asi sakhi leitaba amasung yaningdaba pungdoki nastar masamaksu kristianni mahakna mahaki dharma gi matang dhanki masigi afaba sing amasung pataba sing kudimak mahakna seng haiki